OINAM Government Higher Secondary School gi Numit Humni Chupna Chathagadaba Annual Inter-House Sports Meet 2024 ngasi OINAM KANGJEIBUNG da HOUNABI matung inna Houdokkhre. Thoram aduda OINAM AC gi MLA Irengbam Nalini, School asigi Principal Bis Gupta Laishram, Vice Principal I Sujata amadi Senior Teacher S Indirana Maru oiba mitung lensing oina sarukyakhi. School asigi hanagi headmaster kaya yauna pangthokiba thoram aduda MLA Irengbam Nalini na hai Mahairui singi punsida mai pake hairabadi school gi thakta pangthokpa thabak thoram sing asida thawa yauna saruk yaba hobagi tangai fadaba lei lamdam ase malemda masak takpada sana khotnabana achouba thodang lauribani school asidagi haurakhiba mahairui ama oina mahak masama ngasigi thoram asida saruk yaba fangba ase nungaiba poi hainasu mahakna makatana phongdokhi House